Kurumjare, Times of Manipur Tom TV ge, the morning talk raising the voice tharamda mayam taram noksari. Ahan bena ngasi Manipur phone riba Manipuri pawse singa sige. Maro be pawsing si kari na ori be ge habisi puna khangmina se. Ahan masi irai wak ta yauri basi Manipur gi apun bagi saktam kaiba yaurok labadi Manipur gi damak amadi mairoi khunai gi damak mayuk nagani haiba wafam yaure atopa pawmada naga pisto ki warosin gi marol khanganaba chief minister na lusingba kangbu ngarang Imphal thadokre ngasi Amit Shah ga unagadawri haiba pawma yaure atopa pawmada Karang Island free Wi-Fi ohena bohona gani haiba pawsu yaure haiba pawsing asina irei wak ki maruba pawsing ori mathangsi Shanghai Express ni Shanghai Express ta yauri basi CM na lusing balenga Kim Hyut Singh Delhi yaukre chana khidawri Koko migi lamsing makhada paksana khongjang sangsinari haiba paw asina Shanghai Express ki ahanba maruba paw ori hoyan lan paw du yauri basi ahan bale mai da phone bisi lambi tangkhai thingduna section mi phom khre RK Ranjan amasung Y Joy Kumar gi yumda thomjing khre haiba paw ma yaure miyam gi khongjang tamna kansilak le haiba paw ma yauri atopa paw ma da misi mina yaunarak laba matamda Rims Road semgadawri bra haiba paw mu su yaure Assembly mifam kaugduna Manipur gi interest sokpa yaroi haiba warep lawgudabani haiba veteran politician Ozoi gi wafam ma yauri Chief Minister Nongthongman Biren Delhi chakre haiba pawsing asina huyalan paw gi maro pawsing oiri mathang se naharol gi thodang di yauri basi criminal contempt ga mari lenana High Court of Manipur Bimol Chan November 15 da court appear tona bakhangan khraiba pawma yaroi atopa pawma da Manipur gi ngamkhai kaiba yaroi haina human chain semdona khongjang changsin khraiba pawma su yauri atopa pawma da sarkar gi doctor sing mathang sahi gi January amadagi private hospital sing thabak tawba thinglagani haiba ipsa gi pawma yaure framework agreement naga sing puna chatmina ba appeal taw khraiba paw amasu yauri haiba paw sing asina naharol gi thodang gi maro paw sing ori mathang da sana laibak ki ahan balai mai da phone riba paw si apun bagi saktam ngak na ba kokomi gi khongjang da deputy CM amadi MP gi yumda miam thomjin khre haiba pawma yaure atopa pawma dana kanglon wangmada PWD na road divider da lambi ohinduna mi kaya sihalle haiba pawma yaure atopa pawma da government resolution oina Manipur kanana ba warep law haiba ozogi wafam amasu yauri lenga ki warep lankhaluna ba chief minister and Biren minister Biswajit Delhi da thungkhre haiba pawma yauri matang si lamjing ba times ta yauri basi lengang na sinba Manitex Expo loidringai stall famlam basing yom puduna sena khre haiba paw ama yam chawna an balai mai da phonari matang si RN Rabina Lanmi gi makok Bipin Rawat unakre final agreement lak lagani naga singna chap manana thorang tongminasi haiba IM gi wafam ma yauri atopa pawmada mafam kya da mahiro yauna human chain semdona khongjang changsin kre section mifam sathakre haiba paw sing asina lamjingba times ki ahan balai mai da phongwa paw sing oiri pongna fam da yauri basi Union Home Minister na state ahum gi CM singa wari sanaba hokre lambi tangkhai thingba MLA minister singi yumda miyam thomjin bagi khongjang hokre pawma yauri atopa pawma da assembly mifam kobina ba Manipur gi governor da memorandum piduna taksin khraiba yaure nungsi sanana leminana ba prayer service pangthokre aikoi gi jati manghi ga dabagi aroi ba tangkak asidadi aikoi tumduna leirugum saiba RK Anand gi wafam ma yauri haiba pawsing asina pawna fam pawse gi hanba lemai da phongba pawsing ori aroi ba da ECL Express ni yauri basi Manipur gi hojik ori ba issue kya khanaruna ba CM Delhi da Paisin Kre Minister Singh Kaushin Kre haiba pawma yaure atopa pawma da Nagaland gi parent district ta NSN UG Kader Singh Camp thadok-tuna hana khre haiba pawma yaure haiba pawsing asina ECL Express ki maro pawsing ori ngasi phongnariba Manipuri pawse sing asige maro pawsing amadi ate topa pawsing khana nabgi damak ngasi khoi gi studio da lengsin dunu library basi Indira Gandhi National Tribal University gi faculty member overiba oja homen thangjamni oja bu hanong ta taram noksere Kurumjari ngasi phongnariba pawse sing asida yauri basi mamang da su chief minister na lusingba aduga drafting committee gi lusingba koi deputy chief minister Y Joy Kumar yauna Delhi da salaga home minister unarubagi tangkang ama laigre indonaga pisto ki matang sida oire bi phibam sida ngarang su amuk chief minister na lusingaga koi gi mihut kangbu ama minister MLA gi mihut kangbu ama ngarang si Delhi da sakre ngasi su MP Bhavananda amadi RK Ranjan chatkani haibi paw ama yauri mamang da su chatle Amit Shah unare Amit Shah na amuk masi sapsana kano tawba leitri singnaba tawbiganu aduga khoigi masida state singa sigi Arunachal Pradesh oiro Assam oiro then Manipur oiro haibi state singa sigi interest hokadaba wafam yaude haibam leri amarom da leibak sida hojik lamdam sidi yam kana khongjang changsil bani framework agreement ta natragana indonaga pisto ki wari sanariba sigi manung sida kari waron yaubano haibido khangalo haibagi yamna akanba kokomi gi makada khongjang changsinari haibi tare
adu ngarang je muk chief minister na lusinga mi kambu muk chakre Amit Shah mu na gani hai home minister se ado tangkak ani thongna sumaina lak pasida kari development ubiyojan Sigi handaki government of India na lorok di stance hai jabatare diplomacy da yamna hai singba akhigi party ani mapu ngasai gi theme ga fazana tumin na lehanna ba hona ba aduga manung da kari yauri haibadi haidokta basini samna haibada akhigi nagagi groups mayam ama from argument ji bo khoi ga wari sanare haire aduga taseng na manung da kari yauri bano di khangde adu moi gi CM akhoi ne ferio rayo na di yamna nagagi di nungai bani hairaga moi ju pang harawra leiri akhoi gi team chapadana amu noi gi karimta soi nagaland gi kenosi akhoi gi agreement amal porak pada nagagi agreement porak pada hairaga thema lakpani wa som de ihau leiri jina akhoi gi chi sing de yawi ri badumaina kokomi amasung wisam praja mayamna agreement si da manung da kari yauri akhoi gi interest kari sokpa leiri madu akhoi khangan biu haibane ba masigi demand ji kuire adum sahi ahum mari gi mamang dagi manipur gi praja sing na demand tawjabadi white paper am pvu haibani even sigi talk tawdringai sida so far 1991 97 dagi lagliba nagagi peace talk sida kari wari sanagrage natragana manung da kari yauri kari promise leiri haibana singba mayam bagi white paper pvu transparent oibiu haibane ba aduna development si tasengna mamang da salure adum themaga thabi rei hojik su chalui aduga adum themaga tharakani ne idi khanje haibadi si haidokpa matam sida tasengna karida kanada sokada bano haibadu madi kanam ta ngamdri akhoi gi loina maksi guest tongnara leiri aga marak sida khoina yengba yabadi somna kangi akhoi gi government of India gi mouthpiece oiriba khabar khara media house me amamana di hairi basi NSNIM ga government of India amasung nagagi group yam ga wari sana baji India gi egis policy da tawdaba yadaba mathaw amani haibani sigi leiriba makhoi gi kader me am jina ojikso dum highway da akhoi gi deputy CM Joy Kumar na thagiba makhoi gi draft zu hairi highway ji ransom ama oina thammaga ngasi bauta manipuri peza me am dagi lawki ba illegal taxes me am duni aduna hoji egis policy lakpada su akhoi gi laktori ba akhoi traders me am amada hoji te egis policy je akhoi na only akhoi gi more gi lambi sidagi lakani haiba ju leitre kamjong district ki manung da leiba khampati makha da leiba tangkhul gi khun madudagi ju hoji si trade si adum unofficially haurabane ba aduna more rong gi di somehow control to gi be yai adu itar ju asumna kan gi kamjong rong gi jimadi awaba ma lakani haibani adu manipuri gi oina di tasengna samamna ba amda dum thammi ba aduna akhoi Amit Shah ji na kari habirak toino ju khangdri adum yengmina ba ta bani nai thamjaki aduga pa amada Union Home Minister ne said home gi CM singa wari sana ba hokre haiba pa mayore masda handak ki orei ba fibam sida tasengna अक्टोबर नवेम्बर 15 मसिगी मतुंग नत्रगना था सिगी मनुंग सिदा वारु सिंजे साइन तौनब याबगी फिबमगा उरप्रा कमाइना आरएन रविना ngarang nahan thambigi ba paudadi sini akoina deadline je 31st October ma thamgre madugi tawdeya na skeleton oiba mathaki maru mayam amadi akhoi wari sanare haibani aduga 15 sida November da akhoi gi November gi 15 da tangta ba ma lakadra na nagagi civil society mayam na as a governor and interlocutor oina hangbada man hai sida akhoi gi khudak da tranga da loisni haibadi laite adubu Amit Shah amasung government of India na haibiriba dumaina stakeholders RN Ravina jukan haiba state home jigi sokadaba state home jigi stakeholders home di loina consult tawgani haibadu di akhoi ngarang dagi hawrei basina kitang akhoi gi positively yengba yagadra na khali adu ta seng na peace negotiation dadi laiba je party ani gi bilateral talk ni haibadi government of India gi delegates ki group ama nagagi group sama aduga ani sida kari PBI kari lona be haibagi bilateral akhoi gi talk sama ni haijaninge ba aga Manipur natragana Assam natragana akhoi Arunachal Pradesh ahum jidi third party ne ba aduna makhoi ani ya nagib du da khoina yaroi haibadi lei adu ta sengna akhoi gi pigani na lepki ba lei ba tarabadi akhoi mangjagani haibane aduna masi thokring ai da kokomi amasung Manipur gi praja myam na haijabadi punna haibadi Manipur gi akhoi gi pak saw buji yengjabada geographically 90% hills ne sigi 90% ji da Chusanpur gumba mafam ama thamamaga Sadar Hills kuma mafam ama thamamaga Valley khara thamamaga around 75% gi territorial area ama natragana administrative area ama se pulap atopa gi oigini haibadi Manipur je koi gi historically hingjaragli ba masi gi entity ama se mangani haibane aduna emotionally amasung akoi gi puari gi
ngamkhaidagi yengdaga aduga konaju kari tongminaba yai haibasi yengminaraga hingminaji haibani masida government of India na su masigumba akoigi characteristics karasi ngapiu haibane aduna hojik lairibasi manipuri praja mayangidi tabadadi nuaijade ozarnjen yumda challe hairiba natragana deputy cm gi mengda thomjallege hairiba 2001 gi mowongduri amu hanaju lahanning di haijani Orang kita pun bire, ngarang sih kau gi kokomi gi lising makada, MLA humpu jigi, yum da thomjin naraga, assembly mifam se kau na bataksin biu, hai bagi wafam gi matung ina ngarang sih deputy CM Wajjo Kumar Amadi, MPM agi, mayum da thomjin ki balai re, masih da kokomi gi makada sanksi lebih kongjang sih, positif momentum zekra, cawno labrang kali ngarang su mafam ke ada human chen semba. Adagi lambi tangkai tinggaga lekai khuding da zu mairagi release lei ba sali ayung dinda koi lambi tangkai tinggaga section bi fam haina khangnai makoi kokomegi tamda masi yam kana paksena sathari MP gi amadi elected representative singi yumda fawba thomjin ba hawrokpagi stage si yaurabani hojik changse leba khongjang si momentum si kamaina yengbi gravity si lumme haibani ta sengna akoi gi moment amasi akoi na khawdana fatlaw na episode ko na horam laga loisan gi baje ko na protest haine haibadi pen da khara leibadagi pen da phongdorokpa ngahaktang gi na safu khara piram laga akoi na pamli baje pibyu haiba maduna akoi na political science akoi na protest hairi baje moment na ma oirakpa haibadi is a change of protest haibani mafam khuding gi aduna gravity si akoi ta sengna lumme haijani aduga laiba kokomi gi lamjing makhada akoi gi praja mayam yausal laiba jina haibadi kari no akoi gi mihut oina chakriba mayam singjina asuk yamna phibam luraba amada leiba tarabadi noi 60 representatives noina assembly ama kobadi kaidabra haibane ba masimaktana yummai thagi gadi ai thajade andaki laibaji yamna mature oibado no oije ujai hairiba kaithen makta da khoina moi pen da phongdok pa leiba taraba ju matam khragi oina yamna organize oina tormaga tawgi aduna akhoi gi manipuri mayam su yamna mature oiba mong da handakti akhoi gi sintha lepsi haibada ta sengna thaina ge dumaina lambi mai thaba kotpadi kya ju thingna jade natrane amna yamna mature to systematic oina laiba ihoni awna masida akhoi gi representatives mayam na su Delhi dagi hek halaga karigoma mifam phambiradi yamna phagani haijani haibadi mayangi chingnabajine ba chingnabana akiba pohali akiba sidagi tohoi ningdaba mayam ama tholokpane ba awna chingnaba doubtful loi leiba tarabadi si hana khudakta clear tokthoknaba hona biu aduga hojik praja mayamna kanna pamjari badi kari no what is there in the agreement haibane aduna adugumba inkling du da kari yauri sigi se khoi mayam khangmina si aduga kari no chingda ju mayam chatnaba kokomi adum chatpa male ina khanjabada mamang da ju chatluraga mayam wari sanaramlaga akoi punna manipur gi saktam se akoi chinaw lemina dadi yaroi haibane hojik hairibase tasengna tampakta leiba naga mayam noisi phangta di hanru ka haibadi hairaktrui ba akoi haiju hairo ena khalle aduna laiba mongsi akoi including MP ani akoi moi mari ahum da jo akoi loina lakane haijeningi aidi Rajya Sabha gi member da ju even Mary Kom da ju ko aduna torkadaba mongsi moi MP mari spearhead tawiraga nakoina ju manipur gi matang da wari sabiu aduga 60 MLA sina ju noi resolution ama lo haibane nakoi sina manipur gi kari khalli haibane ba aduna kaigumba akoi CM na thopiraglaga magi council of ministers amasung opposition mayam yawiraga session am phambira di am nungai gani assembly session se koi gi kauna mane am kana taksili bane yes winter session ju phambaju yara bane ta sengna di political party atop gi habtare atop circle mayam da gi su assembly pham je kauro chapchaba akoi ozoi na ga haibiri ngarang akoi gi press briefing ama da phongdo ki bida assembly mi phong ko manipur gi interest sok pa yaro haiba warip logudamne warip podi mayam adum longnai haiba tare matam targa jo hojik chali Delhi da chali se mo assembly mi phom kauna bagi khana khiba laire khana dana dum to khre hojik kaudana dum laire ado ngarang se mo Delhi dum changna grabane kari ore kata ga tam ngam assembly mi phom je dum kaudana dum to doira kamai to amadu ne timing su kitang soibra na khanje aina ngasi Delhi da chali baje haibi ngasi ja jodia gi hearing ju lairi akoi school college mayam amasu Monday ba suti thadokraban haibdi amna akoi gi sensitive oiba case ama Supreme Court ki leibani na awna union ministers mayam ju sangamgadra sangamoidra adu di moina sangalo na birak pa ji ai mamang da ju kokomi chatkene en tawi adu bo akoi gi Maharashtra gi vote hojik faw tang ta da leibani na prime minister natraga topa minister mayam unava yaroi na kokomi ge ni hum chalaga topa mayam chatabane na ai thamjage aduga
सेशन से फंबीरदी फगनी अखोगी सुम दे कैन नॉट कीप ऑन अवॉइडिंग अखोगी रेस्पॉन्सिबिलिटी लौबसु हैबिरो हाइबनेबा ममांगी 2001 दा लेग्रिबदु करिनो मयामना हौरागा असेंबली मै थाजे हाइरेबा युम दा चंगागा वारक्सी गाना हाइरेबा जे थोनिंगदबा थोखरिबजी करिनो बिकॉज साइलेंस हाइबसी तुमिना लैबा हाइबसी अखोई यामना पावरफुल ओइबा पॉलिटिकल टूल लमनी तुमिना दुम लैसलगा नानथोकपा हाइबजिनेबा अदुगी तुमिना लैबगी मतम ओइद्रे मयामगी इहौजी खंगबियु मयामगी पल्से खंगबियु फमिनरगा इवन सेम नदी हाइदि आइजु खंगदे मोय एनी पार्टी एनी अखोई एग्रीमेंट तौनबने आइजु तसेंगना खंगदे हाइबनेबा अदुबु सिगी लैरिबा अखोईगी फेडरल स्ट्रक्चर सिदा इंडिया गी लैरिबा मसिदा एसे अखोईगी कॉन्स्टिट्यूटिंग स्टेट ऑफ इंडिया को सी अमा ओइना मणिपुर की ज्योग्राफी नत्रगना टेरिटरी नत्रगा एडमिनिस्ट्रेटिव स्ट्रक्चर दा सोलकनी हाइबा तारबदी यामना साउबा स्टेट अमदी अखोईगी सीएम अमसुंग मागी मिनिस्टर रिप्रेजेंटेटिव्स मयाम द लैबा अदुना मदुजु खंगबिनबो होनबियु at the same time अखोईगी चाकब दौना तौरैबा उंखलीबा मैसाजिजु अखोईगी इंग हनबिरदि फगनी ना थमजनि ओ मिजना खंगोदना माने मपुं फान पोखार अफबदी ओइरोय ना ओइरोय अदुदि ओइरो एमनो जो मखा ताबा पाउसिंग से लोखत्रिनाय दा तेन ब्रेम तंग लौजगे होय मिनिंग ताबिरि बिसिंग अतेन ब्रेम तंग लौजगे मिकु खरा तंगाय मिनसे कंगला फूड प्रोडक्ट इरम दंगे असेंग महौं येंग दियो गार्लिक मिक्सर खतन नतना कंगला गे अनोब फूड आइटम सिंगी महौ खंगलबदा ngauroi कनाबो लैबगे कंगला ब्रेक के मतुंग दा मयाम बमुकना द मॉर्निंग टॉक रेजिंग द वॉइस के थरम दा तराम नोक्सरे ओजा मखा ताबा तो पाव म दा ngarang se NEIDP दगे RK अनन तोखराइबा पाव म यावरे हानगी नावरिया पाखंग लाप केंद्र गे MLA ओइरंबा अदुगा हंतकी पांगथोकिबा लोकसभा इलेक्शन दसु मसी NEIDP गी ओइना मिरेपसु ओइगिबने हाइतारे मसी मागी मसागी ओइबा लनाइ पेंदबदी ओइरंबा ताइ अदु तारगसु तोइना पॉलिटिकल पार्टी होगा आई कोई पॉलिटिशियन अमगे निंग बजे थुंगने आइना थबक तौनिंग बसे बीजेपी दे यावरो कांग्रेस दे यावरो नत्रगना अतोपा पॉलिटिकल पार्टी मयाम से यावरगा सिमदा यावरगा आइदी आइना पांगथोनिंग ब थबक से मसी मपुंग फारनी का हैपगी वाखलोन सिदी मसी चुमदब्रांग खले पॉलिटिकल पार्टी अमदा यावगेरा यावगेरा थबक तौगेना खलगदी याम फजना तौबसे चुमब्राना खले मे बी अतो लैरिबा पॉलिटिकल पार्टी मयाम से अमबु यावरो फजना आइगी आइडियोलॉजी प्रिंसिपल तो फजना ngang चलगदी मसी अफबो ओइगराना खले तोइना पॉलिटिकल पार्टी होंगबजिना नत्रगना राजनीति की पोठारे का हैबसी अमरमददी ताबदा कितंग नुंगाइबो वालें खले दा कैबा फुंथमनी या मरु ओइना सीनियर पॉलिटिशियन अमना स्माइना तौगिरकपसी अखोई नुंगाइजदे हाइजनी बोची थंदना लेप याबनी अदुनबु इंडिपेंडेंट कैंडिडेट्स मयाम अमजु थोलैबनी पॉलिटिकल पार्टी अमा यावरिबजिनदी करिगिनो हायरगा नसागी पार्टी सिदा माना थाजब थंबा पार्टी जिगी आइडियोलॉजी मागी वाखलोंजी करिनो आइगा सानरिब्रा अदुगा विजन जिना करि यावरी अदे करम मखलगी मिशन पाइखल्ली फंगदोइबा गोल जिना कैनोगा ना हाइबजिगी अपाम अमा लैबगी पॉलिटिकल पार्टी यावबा अनि सुबदा पार्टी की मेशिनरी सिना इलेक्शन की मतम दा फंड तौरगा पैसा पीबीरगा अदुगा माना मोबिलाइज तौरगा वोट खोंबीरगा वोट काहनबा अदुना सीनियर पॉलिटिशियन अखोइगी ओजानन खतजु नते अतोपजु ममांगदा दुम चोंगी बजु दुम मयाम अमा लैरि अदुबु मयाम हौरगली बनहा मयाम दसु करम मखलगी अखोइगी पाउजेल अमा पीबीरि हाइबजिने
aspiring youths मैम अमा समना हाय कांजिदा ओजा आनंदजी मतम अमगी मणिपुर की इंटीग्रिटी दा अदुगुम्बा वासखिबा नुपा अमनी गाना मयामना यामना चाखोना नावरिया पाखंग लाखपदगी याम थाजनगा थागलैबा मिहुद अमजु ओइग्रिबनेबा मदुमदा अखोइ काजु काग्रिबनेबा aduna constantly sum amadagi ama chongba tawbajida hoi magi personal reasons ju leramba yai aduna tragana huji leriba NIDP gi akhoi gi magi situation haijaba tare tangkak sida sigi party siga sum iroina na chamina duna lerabadi mayamna aingonda kari oina ugini haibagi akhoi gi tokpa ma adu oiba tarabazu mana yaudringai da ju khanbi hoba yabani haibane alternative si mayam ama leire NIDP da mi khara ma yaugi bajidi karigeno MPPG akhoi gi Manipur People's Party ji sondharabani na akhoi gi Manipur da regional party ama akhoi gi lehanbang am batarabadi yamna aphawa oigani haibagi chauna bot matam da pikhiba message usini akhoi regional party yoksi kalhanji akhoi gi on akhoi gi interest da lebak si gi haibai state si gi haijaba tare masida thabak tawba ngamna ba maruina north east ta auna ojanan gi handak pathagi baji hoi magi personal akhoi reasons lerangani aduga ina sai thamjaba party sima ki huji oiriba akhoi gi phibam haijaba tare maduna ju influence toronga da we male adu in the long run akhoi gi yamna matured oire na khanjaramba senior politician na samaina chongba yare ne hek chongba jimadi is not a very good impression politics da full stop su leite haina re me ado atopa party da mu yauraga ai ma da nuai thena amusung patha dori bra natraga exactly adune natraga na asai prince mana break away ju mayam am tawnari congress side dagi tholakiba party mayam ama janata dal dagi tholakiba BJP asina chingba mayam budi amna thongnari adubu tabada phajadabani haijani asai gi akhoi gi maturity kai no ma integrity kai no ga mayamna sum thajaba hayu tare hoi adu mai thams aduga atopa paw ma da ngarang se IPSA gi press conference ama da gi phongdoki basi sarkar gi doctor sing na lanai hospital sing da mathau puri basi mathang sahi gi January ama dagi de masi lep ka da bani thoi da ba tar ga di action lokhat ke ni ka haiba paw ma je ayamba paw sing da phongna ba yauri masi da sidi matam kuina dagi dum ngana ga la ba po ni doctor sing na government gi doctor sing na sarkar gi private hospital sing da kari tauri aduga testing tawba matam da laina amagi diagnose test tawba matam da kari tawi karamba channel da chali karamba farm da ga thai mai magi contact laina ba khotpa yam toina praja sing na dum ngangna rab khangna rab ngaktane masida amarom da budi phayendi khale adu kamain tham yengbe non practicing allowance na doctor gi di magi salary component da yamna chawbom leram just like waja singi akhoi gi private tuition da takano na sarkar na zu miyeng ji thamgi badi kuidi kuirabani haijaningi ado iba tab ja kuina amtang yengbi ba yabadi karino haiba kanji da akhoi consultant hoina lawbagi masida di kitang akhoi yet pada waba haibadi aisina cardiologist sama oiro natraga na artery gi specialist sama oiro aiji government gi even aise employee mo iba tarabazu doctor mo iba tarabazu aigi kenoji ma aigi expertise natraga skills je migi life ama kannabagi damakta private hospital amana ngahaktangi fees kara piraga consultant oina nek paduna madubokti di ethical oina haijaningai madubok haitadi haidi mioiba magi punsi kannabo honabada lairiba faba doctor mai service lawba haibajumadi sidi ethically adum yabra na khanjai ada huji laiba pot sidi akhoi gi double cropping haijaba tar natraga na triple cropping for example akhoi gi rimski doctor zu oiro then atopa private hospital amagi doctor su dum oiro magi free time ta then magi sangbo matam da ayuk ta zumo mayum da mu yeng triple cropping gana lakpa akhoi gi kari hai tare aduna he na sel na mayong na thamlaga akhoi gi mayam da service pibira haibagi IPSA gi concern je isine na haijani ozana thambi gi buju yam chumi aduga moi gi profession gi oina di kari no laktori je pharmaceutical companies mayam jina adom akhoi medical representative thara aga sigi hidak sin o singata neba madumakta na package wo piri baneba aina sigi brand ji sin abi bata abri doctor na we are going to we are ready to give you any kind of packages like holiday package pi gera na traga nangi apu white goods household ge item khara pi gera na traga even gold pi uraga means I believe this is how companies are working pharmaceutical companies me am minus utawri plus
अखोई सर्जन गुम मोई बतारबदी कई नोजाना थंबिगी माइना मशीनरीज मैम जी लाक्तोरी बने अदुना सिगी परसेंटेज कट ऑफ सी अदुना सी यामना कॉम्प्लिकेटेड प्रोफेशन अमने हाइजनिंग इट्स ए वेरी नोबल जो ओइबा प्रोफेशन नि एट द सेम टाइम अखोईगी तांदब यादे ना हाना मांग थागिबो ओइरगाना अदम सेंदान लंबी जिदा चटखरगा अखोईगी पामजदबा तोहनिंगदबा मयाम अमा अदुगा खुदम ओइदा सेंसिटाइजेशन प्रोग्राम से अखोईगी मेडिकल प्रैक्टिशनर में आम जो क्या थोक्तबा अमा आई थमजगे खुदम ओइना इना हाइजनिंगी जे अखोईगी अंगांग अमा नारक मतमदा करिगुंबा कॉन्टिनेंटल अखोईगी डिजीज अमा ओइबता पोकपदगी यावरपा हार्ट की ओइरो नत्रगन एनी काइंड ऑफ पोकपदगी यावरपा लेना ओइबता रबदी माना चाही सी सुद्रिंगै जिदा गवर्नमेंट गी दुगुंबा स्कीम लेबनी मदु तानम होनबदा एज ए रेस्पॉन्सिबल डॉक्टर रेना मतिंग पांगनी गा हाइबजे आइदी अखोईगी डॉक्टर मयाम दगी जो थमहन्निंगे पेशेंट मयाम दा नत्रदी अंगांग मयाम जी अखोईगी मपा अमा ओइना लेजदबा मना मागी पेरेंट्स ना मचा लायंग लाखपदा एक अहानबा थुक लाउना अखोईना ताबदा नुंगाइजदबजे सिदी मणिपुर यारोय मपान लायंगनी पैसा क्या चंगनी हायनी सिदी लाख मंगा तरो ऐसा दुदी मरो क्या हायरगे तो थारो माइना तौरगा युमदा पुबा अदुना अखोईगी सिगी इथिकल डायमेंशन अमा असai tanfam thui miyoiba me hingurabani na ai skill leijaba tarabadi adum ai skill du yolaga hingba haibji miyoiba gi mahusani adu hena unethical oirakpa taraba masi maktana magi government gi hospital me amjida pifam thokpa service pibidraba masi dani aina khanjabada usana nungai tribase masai mai pifam thokpa ji pidraga asai gi asomda hena facility leibani adu da chalo hek toraga kari gi no hek trauma gi amala adi kari gi no akoi gi BOC gi hospital chalo haidoriba खुदम होइना पंद्रजो नत्रगना तोपा केस अमा ओइरगाना सिगी अखोइगी चिंगदा चलो लांगोल दा चलो गाना हाइबे मफम चलो सिगी ममिंग डायरेक्ट पीदना तो अदुगा सिगी रेफरल जी सिगी टेस्ट तौदो दि सिदा चलो कोनुमांग दा चलो नत्रगना पोरमपात चलो गाना अदुना सिगी अखोइगी यामना मोइगी नेक्सस अमा लेबदौना फंक्शन तोरपा जिनेबा मरी लोइ लेनबदौना तौबजी नुआइते अदु सिमतना एवरी डॉक्टर तौवेदी हाइबे जो खोजो अरान बदी होइनी दे आर सो मेनी सिंसियर ओइबा डॉक्टर मयाम अमा लेरी नत्रा खोजि फौबा सिगी मतमजिदा युमदा चलगा येंगबा नहा डॉक्टर भौ लेरी यामना फबा असाइगी युमदा चतगा जिबु हुजिकान चनद्रबनी बट सम वेरी यंग डॉक्टर्स दे आर डूइंग दैट चलिएबा चलगा येंगनेना अदुना साइसिदा अखोइगी गवर्नमेंट जो अकनबा अखोइगी सेक्शन ना यंगजन बियु बिकॉज़ अल्टीमेटली लाइफ की वारी ने कोइना सानरी बजे अतै नते पुंसी नि लायंगवा हाइ बजे नियम की पुंसी गा मरि हैन अदुना डॉक्टर्स की खुतने या डॉक्टर गैना दि हाइ अखोइ लाई नते ना बट अखोइगी मिसम अखोइदि मोइसि लाइगुम बनी अदुना मखोइना फजना इथिकली प्रैक्टिस तबियु ओचो दुम लौबनी मोइ प्रोफेशन जि लरम दाइदा इथिक्स की कोड ऑफ इथिक्स की अदुना इफ्सागी जि फै अदुगा आइदि सी इवन गवर्नमेंट यो जासिंग दे जो तो हनी ट्यूशन की कल्चर जे खरा हंजना सुमाइ थमजेगे कोइगे मियोइबगी सर्विस ngaktane tawdoribase adu targasu leramiba potuda hena emphasis pibigi mohota certain atopa mada hena piraga somda lehoribuda khudong chada thon targadi madu afabadi natte haibasi wafam adudi afaba suna natte eno jaduga siga mari lena haibadare koige atopa pawamada phonaribase Manipur ki chauba khoi ki medical college amasu oriba rims hospital so oriba sida masigi yaunabagi lambi se masi khoi ki yamna mafam kaya da kongkut leiba phataba potholes mayam leibasina anaba sing lakpa khotpa matamda khudong chadaba lambi chinba khotpa yamna thonbasina ana laingi thabukti yamna emergency lakpa matamda yam khudong chadaba thole haibitare masi misi mina yaur kan semga dori braka haina phongna basu yauri pause singsita tasina hospital gumba yobagi lambi si फजना दुम सेंबीबा दरकार ओइब्रा न खनजे हॉस्पिटल नत्रगजु अतोपा मफम एनी लंबी थोंग जिति पुलप फना सेंबीब्रा फब्रां खनजे जके फंथों माने सिगी रिम्स रोड सी अखोय आमना अवॉइड तौना रे दा मसिदे बु चटनी हायरदी आ थांगोइबन वाथम लेरक लोमदगी कोइरगा चटफ्रा नत्रगना सोमना कन फ्लाईओवर जी कुमधरगा चटफ्रा माइ तौना रे बा कुइजु कुइरे पोट होल सी मसी कुइजु कुइरे मतम अमदना सिगी जे अखोइगी ड्रेनेज सेमबगी मतंग द लंबी तोथोकपनी जो मो हाइबिरमी अदगी अमुक सु अमुक सेमब हौरमी तुई अरुगा सिगी लंबी की फिबम फत्तब जिगी मथक्ता नाकंद लेरेइबा
प्राइवेट की अखोई इंटरप्रेन्योरल रिटेल शॉप नत्रगना अखोई क्लिनिक कुमा मयाम अमसु अमुक लेसलागा रोड साइड से हेक्ट मसा मसा की अखोई पार्किंग लॉट तौना गाड़ी जो मुख खामजन पिखरबा लंबी के साइड लंबी सिदा माने माने नकनानी मक्ता पार्किंग जो थमजले सी गवर्नमेंट ना स्ट्रिंजेंट एक्शन अमा लविदब यारोयबा नत्रगना लेकाई पानबिद्रबरा हाइरानेबा अखोई की चना लोनदा लेकाई की क्लब ना जु यंगजन बियु हाइजनिंगेबा हाइबदी अखोई किता कितंग याउदबा वखल अमा लेबदौना तौवे अखोई से हाइबदी युम अमा सारबदी पार्किंग अमा लेगदबनी हाइबा ngasi bawda saraiba hotel khangde dukan khangde even mall shopping mall अखोई की सिंगमई रोंगी लेइबा shopping mall जुदा अखोई की पीरिबा येतपा मयाम जस्ट पार्किंग नाकंदना पेट्रोल पंप लेनी अदुदना मागी shopping mall लेनी mall दुगी मसागी पार्किंग लॉट सु लेते लंबी द लोई खामजन गनी अदुबु लायंग संगी दी आइदी यामना फजना आइदी ओजाना हाइदु याजनिंगी खबर ने yes any अखोई की अप्रोच रोड सिमदी सोम नाकंगी बो ओइरो नत्रगना अखोई की उरी प्रॉब्लम दगी फौजला लंबी दुसु इवन आईदी लंबी बो तो खितंग एक्सपांड तो होनिंगे प्रजा मयाम दा हाइजरगा लंबी खर खर थादोक पियोना नत्रदी अय मतम दा लंबी अनि से ट्रैफिक जाम यादरे यादरे हाइजनिंग अदुना मसिमदी अखोई की मियंग चंगनिंगी हक्सेल की मिनिस्टर ना अमसुंग मरी लेनाबा पीडब्ल्यूडी एंड वर्क्स का इन कोलूजन पाइसन मिनरगा याम अथुब मतम दा नसी लंबी जो संबीबा एट द सेम टाइम नाकंद लेरिबा इलीगल पार्किंग लॉट्स मयाम जे लोथोक पिरगा अखोई पेसेंट की दमकता खनबीरगा आईडीसी याम थुना पांथोहनिंग एनक्रोचर मयाम सिसु तथोपा मा जुमब्राना खले यामाजिंग असी द मॉर्निंग टॉक रेजिंग द वॉइस की थोरम दा जा होमेम थांगजम लेंबेरक्तना ngasi gi thorom asi mapung phan gi dong taw ja bom kana thagachare thank you ngasi gi na the morning talk raising the voice ki thorom matang sida lusin jare hayeng pum asi mak da the morning talk raising the voice ki thorom puduna laksage matam adu fawdang di kaina na ba yathing jare pinaverse